Songkong village da SF na operation Chathabada UKNA ki Cadre ma Hatkhre Asiba sang post mortem ki rims ta Purak ke Haibada Leingakna Yakhidre Churachandpur district ki Henglep subdivision ki manung sanba Songkong village da ngarang security forcing na UKNA ki laifam do operation Chathabada lup asigi Cadre ma nongmai na kaptu na Hatkhre Thogdok adu da Yakhidre ba Cadre adu gi haksang lamfel pata laiba Regional Institute of Medical Sciences rims ta post mortem tawna bagi damak Haksang adu Purak ke haina mari lainaba district authority na Haibada Manipur Leingakna Yakhidre Mafam adu da lairiba Churachandpur Medical College ta adumak post mortem tawbaki khudong chaba laigani Imphal da purakpagi kanaba lairoi haina Leingakna mari lainaba singda paukhum pikre Security force na nongmai kaptu na Hatkhre ba Cadre adu gi maming Lenmin sang chahi taraga mapan apokpagi ming Lenkhogin haukip kawe thajaba yaba mafam dagi phangba pauna hai ngarang numidang athengbada security force ki kangbu aduna Maike adom do lotuna lairiba UKNA ki Cadre sing fana nabagi damak operation chathagi bane akang naba paw amada yumpham oiraga Maike adom da UKNA ki Cadre kaya lairi haiba khangbadagi combined force ki team maduna mafam aduda changsilubada nongmai kapsindune attack tawba hawrakhibane khudakta SF na masa ngak thokjanaba nongmai kapagi thogdokta Cadre ama sikhibane thogdok aduda atai Cadre kharasu asokapan nanglamgani haibagi thajaba lai haire Henglep subdivision ki North Songkong village da joint security forces na Lenmin sang Hatkhre thawong adubu Henglep Assembly Constituency gi MLA lejamang na akan bamong da yaning da bapongdorok le MLA asina thadorok pa chero lama da hai miyam gi punsi amasung lanthum ngak sena balairiba security forces na misam Hatkhre thawong bu yaning de asigumba thogdok sing asi tarai na lawpham thokte uhoba sing na phongdorok pagi matungin na Lenmin thang halaba matungda mafi maro lokthoglaga thawai yaugdra haksang adu joint security forces na mafam adu dagi pokhi masiki su mathakta miyoi adu Khud thokna bada laikhidabani haina miyam da uhanna bahotnakhi karigumba wafam asina chumlaba tarabadi security forces na laibak asigi rule of law ngakna satre haibagi mayek senglaba khudam oina lawpham thoe hiram asigi matangda misang mikhai naidaba mawongda manung mapan fauna uba investigation chathaduna achumba khangdokna bahotna pham thoe misam halaba matungda thawa yaugdra bhaksang adu imung manunggi miyoisingda khusina rakhidabagi thawong aduna amukasu miyamda khoisauna halle Kanagumba ma laikhidaba matamda imung manunggi miyoisingna aroiba mathong mangam pangthoksanabagi right lay athubada thawai yaugdra bhaksang adu imung manunggi miyoisingda sinabaga loinana thogdok asigi matangda mapung phana investigation chatharaga mara laibasing matik chaba thabak lokhatkadabane khudam sangdam semdok sadok achumba mihar asigi matangda achumba losina bohonariba singi mathakta logi oiba matik chaba thabak lokhatkadabane laikhidraba imung manungna thengna horiba awabada saruk yari haire